Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi maklawirasi video call derong Tabi mapan suba tangka Sylvia tawfum khangde thoksi kadai jensi kadai gyan amada tawduna lei jinglen su wa mata haida Sylvia da munna yengduna leibani Sylvia makut ani duna mamai khumlaga hottana amu classroom adudagi chenthorapani ngan bohoi laklambaga mapa chana mana kana chenthorappaga khongpham chahauda ngan bagi mamangda hekta tushilli ngan be inganga e Sylvia da munne yengla e khangchen chenthораklaga mamangda tushilakpadudadi ngakni yengbani mana chenthораkiba classroom domdasu haifet yengdoraga amu Sylvia da onsila e Sylvia turibadu haugalaknaba honabani makhongdu khara khajik laithekhiba mali chaina fauduna haugatpa ngamdre nganba lakminariba mamanaba duga haifet yengnei mamangde nupi macha mana tushinduna leiraga karisu thoksadana lari thoklaga hek chatpasu nongai chadina makhwang kolap non tharaklaga makhut tingthorai Sylvia munne yengi aduga tapna makhut tingthokduna nganbagi makhut tatpairai amadudi mitkupkidre chadawa makhai mamit aniduna munne yengli nungsijaba magi matungni inarakhiba aduga sigi phibam sisu magi matung illubana oikibani pamjaba ngaujaba mahakna makut paiduna chingkhatpirakpa dudadi thamoigi mihusu makhol thokna chonglabagum maningi kaisu khaluba tauta nganbagi makhutasu chetna paisilui nganbadi ngaubra kaino haina makhuttu phatkali aduga karisu hairamdana chatkhri Sopra kamai taurino haibana chingba wahi amatasu hairamde magi chatfam thokpa tumina chatkibaduna hena chakchaba ngaujebe helai nupi madi khongfam hongda leplaga munne yengli tanjadu da chinglensu thongjuldu leptuna yenglai Sylvia na machi lengda leptuna yengli basi kanadano haina mangak thangatuna yenglai adubu kanasu leiba ude class loina hongna khrabanina ihang hangli kanasu leite kaidaurabano haina khrai chungnajai Jinglen thoklaga makhutta paiba lariktina Sylvia gi makokta tapna tharakpani Sylvia khangpre khangni yenglai jinglen oirambaduda pakhatli class le thoklira Sylvia natte haibagumna manga khairai jinglena first period tagi hona class le thokna bahonaraba nganba wadagi mathau maram khangdaba mihulna charangna be helabani ozana hanglibadu phawba khumpham khangrabani sargi wahangdo pakhumoina supirujei class lay thokpanati haibagum haifit yenglamlaga magi class na kairomda chatpa horai jinglena class fazana yawko lay thokna bohanagano Sylvia chaplepi jinglen su makata na hairai first period ozakana lege Sylvia handa mukti khumda yadabana khumlai Sardayananda Sardingasi mapagi sorat lay haina laktrabani rol di kaukraba Kaudri Pare, ai changlake, yare changkro Masi hara class ta changkre Sylvia su magi class yoksilai aduga magi mafam tapna famdai kanada su hairamdana mathanta tumina thoklubani tumina mu hanjilakpa si ubada sanathoina hairai nangna mu kadai da mangdurinu ngayaksida thokibaga khangaude Sylvia du sor chaning chamang samnadrabani sorga du sangna hondorai Hauzi khakta gyan tarakpagum hina ikairakpagum mamaidu bekta nonsinki Rebecca Sanathoi ngakna yengnei aduga hairai Sanathoina kai haribaduna Rebecca su Sylvia gi mataudi yengna hairai nangise kainomdi soileramani khange Sanathoina Sylvia gi nonsiliba makoktu tapna haugatnaba honai aduga hairai Narol daga thoki hauga horamdi haimni Sylvia su mamanabina chingkhatnaba honaribadu anam kansinduna tumina dum lairi matangduda Rebecca na Sylvia gi makhut kanna paiduna nonsilibadu chingkhatli aduga hairai Semi kaidawrage ba Sylvia nokfe tawraga hairai As ai ikai masi top sope Kamaina ai do masi hairaga ikaina makutna mo mamai da khumjinki Sanathoina
Se ikai ba phana ba hairo se khoida aduidi ikai ba pharadamni. Sylvia sukhum da I ngamaroi. Rebecca na o aikhoida fawda hainingdraba natruna. Sylvia ta singna ikai di kairabani luna tinazariba mamanabi anisida fawda hauziki thaudoksi hainingdrabani adubu amuk haidrabadi mamanabi anisi nungairaroi khanduna wari lithoraki. Sylvia gi wahadu taraga mamanabi anidudi fafak nokthoraki kanna noklakpaduda nupagi saitagi amana lauraki. Noi hum nokpado khra tapto class e noi ahum gi danati amuk haibda gyan tanasi. Nokpado khra taptharaga tumin amuk wari sanaraki Nungcthoi na. Oh nungaiti nangi khanbada nupagi washroom daga chattana matungna tanaruni ne yam nungsige be wane ba ha. Rebecca nang jingkai dum ta haiko Sylvia gi matau sinu ngai tre pap tum puni khoi. Sylvia na mu hairunu ko noi da haibiyo haidi. Mami da masa taktana ngaudi saru masa khangan ki mena pharidro. Khangan biyo haidi ai sum mami da ngaujage noi ke mahi pasarunu. Wari da sabalo shindringai jinglen su sanglai Sylvia di ikai bada loirabani jinglen gi masak fau yengba ngamdrabani. Ngasai gido amuk haiduna mayamang da ikai ba pirak toira haina khanbadasu masadu leitafam ikhang khanglamdi. Mamai hut leiduna ikai ba khangli jinglen su haifet di Sylvia da yenglai classroom oibana ka hena mina ubada jingnana badi tawdi roll kauramlaga magisu class leibanina langanu hairamlaga thokre. Thangnaba class tu section bini moigidi class tawri jinglena combine taw hairamduna Wazadu section da changlaklaga class yauruna ba hairamli. Matam chupada class leithoknabada honajabani adubu ngasidi class yaurusi haina harau mang thaduna mamanabi singa thokminaraki yauningdaba ama anidi class te lehori makhoi khara amadi section B da class yaubu changnaraki. Sylvia chumjing laklaga ngan mana famliba bench mapada famlai Nungcthoi ga Rebecca gadi famba chandabana makhagi thangnaba bench amada faminakre. Oza dusu yamna nungaiba oza oirami madi lairik takpa khuding nungsi nungolgi matangsi hek panduna satra singi lakshin oinaba wahai kaya ama haibibani. Sylvia di mangak leithok tuna ngan beda lona yengjai tungda famtibi mamanabi anidudi khangbana tuminna tik nokli aduga Sylvia gi makokta waiduna karenso amumuk tarakli. Ngan badi yengkibada chumjing yengi kana amata da si yengludi ozadune exam da hanglakpa yabani haiduna question answer khara amuk whiteboard da pithoklami. Sylvia na famliba bench ki hek mang da thangnaba bench da phamba nupi amana pen yaudre haiduna ngan bahoigi bench don sinduna pen waigi haina hairi adu tabada Sylvia di sauningbana ping laukre. Charlie kaino nangi pen ani surakpra sude kaigino ngan bagi surakpra hangu ai pen mukloikre amwaige leiriba nupi meyam sidagi hanglasu yabaduda nupadon sinduna thawoina hangi haina Sylvia di chakpa kaba horakle nupi dudasu munna yengi sauningbana suloirabani. Ngan mana pen lakthoraklaga pirak jringai Sylvia na magi pen du oina nupi du da pishinki nupi du ngakna Sylvia di yenglai Sylvia nokshina duna hairai nang se koi da hanglasu yabaduda thawoina nupa singsida hangliba. Nupi du su pai di leita Sylvia da khara ngakni yenglaga pen adu laukre. Ngan bisu magi bektagi pen ama lakthoraktuna piraknaba makhuttu tingthorai adubu Sylvia na oina pen du fatlauki. Ngan baga Charlie gadi ingakakna yengi Sylvia kaisu khandaba saduna pen du lauraga ozana ithoraklibadu shinba hokre. Ngan ba Sylvia di yenglai ngasai mamangda tushilakpa nupi du ni haina ningsinglai thoina khanjiludri masu sinba hokre. Ngasai dagi tawriba mo ngasi uriba Rebecca ga Nungcthoi gadi nokning mana loirabani class loiba ngai ngamdrabani pen du di yenglaga khalli karino ngasi aina tawribasi ikai ba khangde khalamani haina amuksu wazarai mapukningda su khalai. Madanatana mana paiba pen sibaude hek nungshiba phawi ngasi yegi tawsida anghawini soidana khalamani nang lumba chatbada oini sidi nang di khangba natte do.
Wakal kana kana sinbasu lepte, michinasu amuk nganbada yengbasu tokte, asumna sinba pungloi loiraga ozaduna hairakli. Loini yanarabo, mutalage. Punna kumlai. Yes sir. Duster paiduna whiteboard ta iribasing adu muthatkre, asumna ngayak larik takpiraba matung nungsibagi matangda wa haiba horai. Nungsibabu pallabadi students singdu masa khara tekhalakpagum thawai yam yauna munna tari. Angangsa sir wa haigi munna taw langnarakanu ko. Nungsiba haibagunse yaudaba sungyamak yadabani ko. Karigino haibada nungsiba se yaudragadi ngasi aina nakoida ichagumani khanna nungsina larik takliba masisu taklamdoi. Minungsi leitaba hingchaba magumna nakoibu chathoknaba tawrakani. Madu karigino khangbra thamoisida nungsibagi gundo chendarba aduna nungsibha haibagunse nakoidi yaunaba honagadabani yaudabassu yar karigumba yaudrabadi aikoi masel amaga nungsina loinaribase loinaramkidra class ta leiriba satra satri mayamdu punna amuktada khumlai loinaramoi makha amuktarakti ozadusu Nakoisu hojikti khara makhaidi gyan taraba wakal fazana khanba ngamlaba angang ngaktani aduna kanadaba thabakta matam arembana manghanduna laithokloidabani ko matambu nuksiba tamu matambu arembada manghankinu matambu nuksirapu kanda mai paknabagi lambi oirakatawribani nakoina matambu nuksirabadi kaidongnungda matam manghannabu honaroi matambu mamal leina lorakani adunani aina nuksibagi gunchelo haribasi nuksidaba mi oira potsak ama hekta oiro Nungsidaba haiba gunsibu chenba posakti inakta lehaningdabani aingondagi lapna thamningbani khudam oina nakoina larik padriba matambu arembana manghalibado matam amadi larik ta nungsiba ngamdabagini aduna ngasidagi nakoina larik pusu nungsiba tamu larik nungsiba ngamdrabadi exam da natana hiram khudingda adum maithire haujikandi larik haitragadi minai phabo oiba chanadrabani nakoidi larik si uraga hainadaba yamna tukachaba tilai kumbigumna khali adunadi kadaidagi larik paningani larik se ngasidagidi yamna hauba manam yamna nungsiba potsak amagumna khalu aduga nanaktagi lapthok khaluranu phajana paru lapthok khaluranu hairena hekta tumba chaba chatpa khudingi larik kondana sum leini haiba dunati larik pau haibani gyan tare ko ozana larik nungsiba tamu hairena sum yengaga leibdo madunati pamisi phajana khangnaba gyan tana pabaduni pamliba Ngasai haikiba nungsibagi gundo madu nakoigi thamoidusi yohangadaba nungsibagi gun chelo hairena amukne nakoi masel pakang leisabigi haunabi pangkoida koinaramdana amuk madu nateko madugi matamsu shoidana lakani sarna haibadi adu nateko madugi matam watli nakoi angang loina oiri aigi mitta fawo nakoi se angang oina uri nakoigi ima babagi mittadi kari oina uramgani madu khangna nakoina chatkadabani langsinaba ngausinaba yadi Larik kana paduna nakoina pamliba panthungdo yongnaba kanna honagadabani ngasaidagi ozana haribasingdu student singdusu chekmok laudabি munna dum tari asumna wai khara hairamnaga ozadu stokre nupa khara amadi nok noktina karimnabagi mawongda asumna hainei hai angangsa nakoi nungsibagi gunchen gadabani larik pu nuksiba tamu ngasidagi larik koinaroko angangsa Matam manghangano larika romance toraga leyo exam fail oiningdradi aisu ngasidagi larika romance toba horage moigi position kaido aina oithoke makoi masela sumna haina duna nokli class loirabanina section ekangbu dusu thokna kiba yauri Sylvia hoisu thokna ba tauri mana ngasai pen pikiba nupi dudagi pen du lauraga magi bag ta hapchinkhre aduga amuk nganbadagi lorako pen du piramnaba nganbana famliba domda ansilai Sylvia tapna pen paiba makuting thoktuna pense nganba Sylvia da yenglai aduga pirak leba pen du lauge haina tawi Sylvia na fat hairai pense aina khar siznakre ahan boina leiraga singagi nganba su hairai yarni Sylvia makudu satching sinduna ayahan boina masinglagi nganba nupi singa kaya onsinaduna wari sadabani pendu khak lauraga tumina leizaradabadуда Sylviana amuk singega khotkiga tawrakpaduda kari nupinu haina mabukta khanbani
Sylvia su nganbaga wari aduk saninglubagi matam lobani nganbana kaisam ibas natabadubu yarni haibani nakal da famli ba Charlie na hairi kaisu leitraba pendugi damakta matam bore mada manghangano matam nuksiba tamo Sylvia noklaga matam nuksibada igadawriba pensisu nuksibam thoktra masina iraga natra mai pakadoise Charlie su aima chumine ngan bidi onsin batalla mali tumina laikre Charlie makata na hairi nang ngasai khoi taw ngan bagi makhong da khoiram liduna kamai tawbano ngasai gi palakpadu Sylvia ikai bana humang kangli tapna hairi da begini mama nabi ani dusu ngai ba wara male Rebecca na lao oza sangla ni emu hoi lage masi hairaga ngan badon silai pense ai pukrage ahan boina singla age ko ngan be yeng damak yeng lai pakhum de piraktre Sylvia house talkre asumna class su mathang loiduna suti thare Rebecca ga chingkai ga su thangnana chatminaduna wari sanaraga lai Sanathoi ga Sylvia ga khara kanna mangda chatkatuna dukan amadagi pen leiraga nganbada amuk bi hoba nangnaba kanna chatli School gi gate wang malan thoraktuna dukan amada changlaga pen ama leiraga lambi mapanda leptuna tholakpa ngairi ani dusu tapna wari sana lai chingkhaina Sibia thank you ko kaiginu Sibia Nokta sanaragano ngarangi betting do kaudri ngarangi do nupi ga sabana ti mesingba babagi matal nupi nene ga sabane haraga yam thajadabra haibu hoi da pada bangak ta haibani na thajaba ngamdini nang nai nungsirakadori se nangi pesa leiraktakanda da kothadan nungsirakani ICP na dakshinarani Jingkai sinok laga is aibu mangonda oidaba kyam ngangkrage ai ex ko wari saba pau nangona sum khangali didi nang ex yam paningbra palaroi sound spi masti hairaga Rebecca gi makutta paira nupi masu nupana makut ka pairak padudadi sauramba pumba khara ingthakre harauna nushina khut samnadana Sylvia hogi manak tamna lai Sylvia na phone puraklamnadi video namlagane viral chatanba yarabani na bani se Jingkhaina pamjadre Rebecca na mo mi moi ex na uraga nungai kiroi is hoine nungai roi akhoi ex na uraga Rebecca sauna makut khat kali ani dugi mataudu Sylvia nok laga hairi hore numidang fazana phone doin saunaro lambi lamkhang stadi saunarakanu saunaroida saunaba yaba nati aidi sungsaubu saudi maana dane saujari se Sylvia na muk hairi nangna sahaladi tawtaba sahanjade aine mangondamda sahanjade makhoi apsumna wari sanaraga leplingai ngan besugari thawdorei amukta su fazana kaunaba natribanina karamna kauraga pensipi kidoino khanbada ikai besu phaurai ngan besu Sylvia hoi manakta chingkai leiba ubana gari du moigi manakta khamlai aduga chingkai da punna chatlase hairi Makuta pendu paiduna ikai piba ngamdalai chingkai nganbagi bite maning da tongkre nganba sugari da thaunaba start tawkre Sylvia pibadi pihauragi khanduna gari mamang da lepsinduna pendu nganba da pirai nganba pisum suklaga yengi Sylvia mamai lukthai aduga hairai se ahanbani yare haramaktada sum nungai ta tawbani nang adum lawzaro dusu masi haraga pendu lawdabi gari mamai khara leiduna thauba hokre Sylvia su Sylviani ifa fazana pibada lawramdana karisu thausadana chatkiga tawbadudadi sauningboy kaiboy khon khara kalab sathaidoki nungsibagi gunsu khara chenba phai ngan basu taraduna thoramba gari du chap leptuna mamai onthoraklaga Sylvia da yenglai Sylvia hai khai haidok duraga amuk ikairakduna mamai sat non thaki